Kurumjari Norris Window TV na sandokchari ba nungthugi pawmiyeng tabiri bapumna mapu ahama makada taram nokchari ngasi Imphal da phongkiba marueba pauche singi manungda marueba pauche oiba huyelam paw amadi naharol thaudangi editor gi ayaba lawjaraga pauche sa phongkiba marueba pausing pathokchari ahanbada local news aina aigi miyam gi thabak tawribanina ihakna Manipur lengakta yawbani Deputy Chief Minister Namcha Kipgen Thasigi Marigi Nungchilda wasak lobada Delhi gi Manipur Bhavandagi virtual motor Chief Minister gi hek matungda Manipur gi ahamba nupi Deputy Chief Minister oina wasak lokhibi Kangpokpi Assembly constituency gi MLA Namcha Kipgen na paw gi agency Diwik tapi khiba akanaba interview amada agency asina karigidamakta lengak asida yawbagi mathau taribano haina hangba wahangi paukhumda aihaki oinadi politics haibasi miyam gi thabak tawbani politics ki kuthangda aigi miyam gi thabak tawri luchingba haibasi power natraga opposition gi natte masidi lawgadaba thodang pukchel sengba amasung dignity ga loinana thabak tawbuduni maramasina aihakna lengak asida yawna ba warip lawbani negotiation sing amasung solution sing na state government langthokuna chatpa yaroi center khaktana su wathok wa asigi waroshin purapa ngamloi maramasina hojik aihak assembly da hak thengnana saru yaba ngamdrabasu lengak asida yawba haibasi tangai fade haina phongdokre Paugi agency asigi maikadagi mangonda thohaningdaba thodok sing thokdana ba kari thabak lokhatlabage hangbada Deputy Chief Minister Namcha Kipgen hai aingonda security matik chana pire aihakna pukchel senga thabak tawriba makhai aihakpu laina ngak senbigani haina thajai adubu karigumba mathau tarabadi aihak aigi miyamgi damakta sacrifice tawna thorang tawduna lei haiki tongan ba wahai singi paukhum piraduna mahakna hai amatta oimina ba haibasi yamna maruai hairaduna aihakna furuk amakhaktagi oina mahut sinba nate aihakna tribal miyam pungna makki mahut sinba tribal leader amani aihakna apikpa wakhalda miyambu khaidokte integration haibasina laingaklon amasung ingtappa puraknabagi amata ngairaba lambini Chief Minister nasu maikai Assamda changsiliba hairaduna aihakna akaknaba mafam kharada security ki khudong chadabana maram oiraduna chatpa ngamdrabasu Chief Minister nadi hakthengna chatuna miyanga unari haiki Violence asi tasengamak laibak thibani hariduna physical oina forup sing tongantra tanahale maramasina political gi oiba waroishin ama mathau tare waroishin asi puraknabagi damakta aihak lengak asida yawdaba yadabani aina lengakta yawbagi mayukta leblaklibasi aranba pawdagi oiba yai miyamna aihakna lengakta yawbagi maram khanglakpa matamda karigidamak aihakna khongfam asi thanglibano haibidusu khangani masigi khudong chaba asi yamna lui Kudong chaba asi fanghaudrabadi waroshin puraknabagi aruba tanfam amasu manggadawribani haiki Maharashina Khunai asigi yumbi oiribanina makhoibu maru oina lawgadabani Chief Minister Yumnang Khemchand Chief Minister White Khemchand na Sainik School gi firam hakthengnana yengshinkri Maharashina Khunai asigi yumbi sing oiribanina makhoibu maru oina lawgadaba haina Chief Minister White Khemchand na phongdokre wafam asing asi mahakna Sainik School Imphal da hakthengnana chatuna school asigi firam yengsinbagi khongchata mahai asigi Oja Singh amasung Maharashtra Singha phongdokhibani Chief Minister na school asida thunglabada MLA L Sushindro amasung school asigi principal Colonel A Ranjit amasung mahisang asigi senior official singna taramna okhi principal gi maikadagi school asigi matangda akupa marol sing Chief Minister da phongdokpaga loinana school asina hojik mayoknariba khudongchadaba singsu pawdongki Principal ki wafam singadu ki manungda school asi infrastructure ki firam sokchalakpa water supply ka mari lainana issue school asi ki akoibada checkpal khazin bagi tangai fadaba nupi macha singi hostel sagat pagi thabak panduna laiba yauna school asi ki Bikram Batra auditorium da sound system nungai tabagi wafam su phongdokhi loinana school asi ki cadet sing laiba Nakpigani Laibaki Thakta Pangthokpa Changdamnaba Kayada Saruk Yaba amasung competitive examination singda singthaningai oina mai paklakpa yauna
academic activities singsu paudangki Chief Minister Kudol Tamlaba Matunda Mahakna School Asigidamakta local from Thokpa Thabak Sing Lokat Lagani Haibagi Thazaba Piramki Lonena School Asina Thaksi Khasi Khangba Amasung Thabak Ngamgadaba Naha Sing Putorapada Lauriba Thodang Sing Busu Thagatwa Fongdoki Khongchat asigi manungchana school asigi infrastructure sing yengsin bayauna campus ki akoibada leiriba tongan ba mafam sing yengsin ki Recently, Pariksha mein charcha. More than 4 crore students apply for that. Finally, only 15 boys and girls were selected. So we are proud for Sainik School. Yeah, Betty, she was selected between that 50. Padahal no basa bagi proposal itu kan tu punya ada. Ay mapandilang na bani na atau kay marketing na kita bukas sa bayan July na. Para tu pun ada bani na. Kazirangada Samugandhana attack toroppada home guard amasire miyoy amasukli Assamgi Kaziranga National Park and Tiger Reserve ta ngasi Samuganda amana khangawdana attack toroppada forest home guard amasire amasung atopa miyoy ama asopan nangkre hairi Samuganda gi attack ta laikhidraba home guard adu Assamgi Nagaon district tagi Sabudin Kawi aduga asopan yawkiba miyoy aduna Raman Bora Kawi Makhoi Animak Samuganda aduna attack torokiba matam aduda KMPA MTR da duty tawduna laikhibani hairi Thaudok asigi matangda Divisional Forest Officer Arun Vigneshna Fongdokhibada Sabudin amadi Ramenasi Kohara Range ki Bodoloni campus ta posting taduna laiba home guard singni Thaudok asida Sabudin laikhidaba asi laibak thibani amasung Ramengi ana layengda Forest Department gi maikadigi angamba mating pangani Thaudok asi ngasi numit yumba home guard ani asina duty tawringai khangawdana Samuganda amana makhoi ani tamna chensilaktuna attack tawkhibani Thaudok aduda makhoi animak sathina sokpadagi Kohara Hospital da pokhatuna layengnaba honaki adubu Sabudin di laikanaba ngamdana laikidabani Hojik Ramen Bora Johat Medical College ta safe tawduna layeng chathari haiki KNPNTR asi machi amakhak panba Samuganda kaya laibagi damak Malemda maming chatliba mafamni kumja lising ani da kunyani thoigi census ki matung ina mafam asida Samuganda lising ani ka chatu ka tarawng lei hariba masing asi malemda leiba Samuganda population ki changda humdra romni hairi Deputy Speaker ki post hanghanduna thamlibasi opposition ki right matnaba hotnabani Manikam Tagore Modi na luchingba NDA gi lengak asina Lok Sabha gi Deputy Speaker ki post bu chahi tarit hena hanghanduna thamlibasi gi matangda nungnangba phongdokladuna Congress MP Manikam Tagore na lengak ki thongasi parliamentary democracy gi usittaba amasung opposition ki right matnaba hotnaba thawong amani haina phongdokri Mahakna hai Constitution ki article Maujaga Humdena Lok Sabha da Speaker amasung Deputy Speaker animak khanuna thamba mathau tahali adubu chahi tare Deputy Speaker ki post hanganduna thamlakpa asina takpadi leiriba NDA ki lengak asina parliamentary democracy bi ikai khumnadaba natana Constitution ki chatna kangron khongawnabani amasung makhona apamba mawongda sendok sadokna leptuna honari takpani Matam sangna Modi na luchingba lengak asina leibak asida makhogi apamba thabak thoramsing ayet apan yaudana pangthokpa yanabagi damakta Constitution gi chatna kangron fawba thugaiduna namfuda thabak paikhanaba honarakli Deputy Speaker gi pharmacy opposition da chatna bi oina piduna lakpani thawong asina parliamentary proceeding da neutrality valence amadi democracy gi chatna kangron singbu ikai khumnabagi oiba practice lehenduna lakhibani Adubu Deputy Speaker ki post atananang hanganduna thamlakpa asina Lok Sabha ki proceeding da neutrality lehenba ngamdre amasung Speaker na michang mikhai naibagi thawong aikhogi mangda handaksu ukrabani Speaker na michang mikhai naibadagi opposition ki maikadagi Speaker ki mayokta no confidence motion thagatkibani asigumba governance ki lamda michang mikhai naibagi thawong fonga chatharabadi kamdongna afaba governance lehenduna leibaga sigi sanction khudingmak chawkhathanba ngamgadoribano Deputy Speaker ki from hanganduna thamliba asi opposition ki pangal hantahanbani
मसी सेंट्रल लेंगांगना ऑपोजिशन बु नमथदुना थमनबा होनरपगी सरुक अमनी एनडीए की लेंगाक्ता कॉन्स्टिट्यूशन की चन्न काउलन गागना चक्कनी हाइबगी वाफम हानदगी हौना लेरखद्रबनी हाइकी तारिक रहमान वाशक लौबगी थौरमदा ओम बिरला सरुक यागनी थासी की तरात्रेता बांग्लादेश की कोनुंग ढाका पांथोकदोरिबा बांग्लादेश नेशनलिस्ट पार्टी चीफ ओरिबा अमसुंग लेबाक की प्राइम मिनिस्टर ओइना खनख्रबा तारिक रहमान की वासक लौबगी थौरमदा इंडिया की पीएम मोदी सरुक याबियु हाइना चेपाउ पिरखरबा मतुंग मोदी दी अतोपा थबक लेबना मरम ओइरगा लोकसभा की स्पीकर ओम बिरलाना इंडिया की महुत ओइना सरुक यारगनी हाइरी इंडिया की मिनिस्ट्री ऑफ एक्सटर्नल अफेयर्स ने फोंदोखिबदा तारिक रहमान वासक लौबगी थौरम असिदा इंडिया की फॉरेन सेक्रेटरी बिक्रम मिश्रा सु सरुक यागनी बांग्लादेश ने मियाम न खलबा लेंगाक्ता ट्रांजिशन तौनबा खोंथांग लौरकपसी इंडिया न तरामना ओई तारिक रहमान ने लुचिंगबा बांग्लादेश की लेंगाकना लेबाक अनिगी मरी हेना फगत हलगनी हाइकी वासक लौबगी थौरम असिदा चाइना सऊदी अरेबिया पाकिस्तान टर्की यूनाइटेड अरब इमिरेट्स कतार मलेशिया ब्रुनेई श्रीलंका नेपाल मालदीव्स अमदी भूटान की मिहुत सिंगसु सरुक यागदौरी बांग्लादेश की बीएनपी ना लुचिंगबा अनौबा लेंगाक असिना कोंजा लिसिंग अनिगा कुनगा मरीदा शेख हसीना की लेंगाक तुख्रबा मतुंगदा इंडिया अमसुंग बांग्लादेश की मरक्ता मराई चथरखिबा असि अमुक हना फगत हनबगी अपांबा फोंदोकनरखिबसु लेख्रबनी बांग्लादेश पु अमु हन्ना सेंगतपदा अमत्तो ओइना लेमिनगदबनी तारिक रहमान हंदकता पांगथोकिबा बांग्लादेश की जनरल इलेक्शन दा चाउना माई पाख्रबा बांग्लादेश नेशनलिस्ट पार्टी की चेयरपर्सन तारिक रहमान ना साउथ एशियन कंट्री एसिबु अमु हन्ना सेंगत सागतपदा लेबाक असिदा लैरिबा मियामना अमत्तो ओइना लेमिनगदबनी हाइना फोंदोक्री लेबाक अदुगी सीट चहुम लेबा पार्लियामेंट मिखलदा सीट चनीगा मापन माई पाकुना लेबाक अदुगी अनौबा प्राइम मिनिस्टर ओइरकदोरिबा तारिक रहमान करीगुंबा लेबाक असिगी मियामना नौना सेमकदोरिबा लेंगाक्ता मपुंग फाना थौना पीरबदी लेबाक असिबु कनामतना लाक्चबा ngamloi हाइकी फॉरेन पॉलिसी की मतंगदा पलदुना तारिक रहमान बीएनपी की ओइनदी बांग्लादेश च लेरिबा मियामगी अनिंगबा अपामबगी मतुंग इन्ना थबक थौरम पुमनमक पाइखतकनी हाइकी लेबाक असिदा लेरिबा मियामगी लिंगजेल मानबना बीएनपी की थौनानी तोखाई तोखाई ताबगी वखलुंदा लेबाक असिगी मपांगल सोलहनगनी हाइना तारिक रहमान फोंदोकपगा लोइनना मिपुम खुदिमकना लिंगजेल मानना लेमिनबगी वाफमसिंग लेबाक की मियामदा तक्सिनखी हंदकता पांथोकिबा मिखलदा बीएनपी न चाउना माई पाकिबा असि लेबाक असिदा लेरिबा डेमोक्रेसी बु नुंसीजबा मियांग मरी लेनै अमसुंग माई पाकपा असि डेमोक्रेसी गा मरी लेनबता नतना बांग्लादेश यामना मरी लेनै हाइना तारिक रहमान फोंदोकपगा लोइनना ngasiदगी अखोय निंखा तमने हाइबा वाफमसु लेबाक अदुगी मियामदा थमखी लेबाक असिदा लेरिबा मियामना चुमदबा वायल अमसुंग कांगलोंगी वांगमदा लेइबा थबक थौरमसिंग पांगथोक्तनबा अमसुंग सौगतनबा तारिक रहमान फोंदोखिबगा लोइनना पार्टी की ओइरो लाइनिंग लाइशोगी ओइरो नत्रगा खेनबा वाकोलंदबु ओइरो अकनबसिंगना अशोंबसिंगदा तथि तवैना तौबा लेबाक असिना याबा ngamloi हाइनसु तारिक रहमान मखाताना फोंदोखी लेबाक अदुगी प्रेसिडेंट मोहम्मद साहबुद्दीन थासिगी तरातरेता बीएनपी की चेयरमैन तारिक रहमान बु लेबाक अदुगी प्राइम मिनिस्टर ओइना ऑफिस पाइबा अमसुंग अरंबा ngakpagi वासक लौगदौरी हाइना प्रेसिडेंशियल पैलेस की ऑफिशियल सिंगना फोंदोक्री अथिंबा कोमथोक्लबदी न्यूक्लियर डील की कॉम्प्रोमाइज तौगनी ईरान की मथक थमलिबा अथिंबा सिंह कोमथोक्पदा यूएस प्रेसिडेंट डोनाल्ड ट्रम्प ना यारबदी न्यूक्लियर डील की कॉम्प्रोमाइज तौननबा ईरान सेम सारे हाइक्री यूएस ना ईरान दा मिलिटरी एक्शन लखकनी हाइना केन खंगलिंगै अमसु लेबाक अनिगी मरक्ता उंखतनरिंगै चैरक असिदा वाशिंगटन ना ईरान की मथकता थमलिबा अथिंबा सिंह लौथोक्लबदी न्यूक्लियर डील की खोंथांग असि खुमांग चौशिनबा थौरांग तौरे हाइनसु ईरान फोंदोक्री बीबीसी का खनबा उनबा अमदा ईरान की डिप्यूटी फॉरेन मिनिस्टर माजिद ताक रावांची न्यूक्लियर डील की खोंथांग असि अमेरिका की कोर्टना न्यूक्लियर की याना चेरोल असि पामी हाइबगी चब चाबा वारोल पीगदबनी हाइखी
American thamoi senglabadi nuclear deal gi matangda yashinabagi thorang tawri haina Majid Takna fongdokri American Iran gi matakta thamliba athingba sing asi komthokani habagi warol sing table da thamduna thajaba pirabadi Tehran gi maikaidagi su nuclear deal gi matangda khana nainabagi apamba du lai haina Deputy Foreign Minister asina fongdokri US Secretary of State Marco Rubio na US President Donald Trump ta nuclear deal matangda Iran ga yashinabagi thorang tawriba asi yamna luba amani haina fongdokki Karigumba Iran na nuclear gi yashinabasing puraktrabadi landagani haina su Trump na fongdokki Arobeda chahi tarani thoi gi angangna nuclear reactor sakri Texas ki Dallas cha leiba chahi tarani thoi khakta ngairiba school tamliba nupamacha amana mahaki ka manungda nuclear reactor sakri mahaki hona jamal asi PhD mahiroi singi manglan adu oiduna lakhibani Dallas Independent School District ta 7 grade ki mahiroi oiriba Aiden McLean na nuclear reactor sanabagi damakta chahi mari chupna thizin humjilakhraba amasung device kaya khomjilaba matungda mai pakna nuclear reactor saba ngamkibani mahiroi asina chahi nipan surakoda ahanbu oina nuclear physics amasung complex theory singi matangda nangnarakpa matamdagi hauna mahaki nuclear sabi khongthang asi haukibani mahiroi asina nuclear reactor sabda West Dallas leiba non-profit makerspace ama oiriba launchpad tagi tengbang kaya su fangki mahakna nuclear reactor sengatpagi matangda mamana aswai angam thoklodra haina kayarak hangkibasu leiki Northeast Window TV na sandokchariba nungthigi pawpa tokchaba matang asile loshinjari miyeng tabiriba pumnamapu abuka suhana khurumjari Manipur के अहानबा न्यूरो पेशेंट्स के मतंगाइरबा स्पेशलाइज्ड हॉस्पिटल न्यूरो इमरजेंसी ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंजय मथक तोंगथामली काइदा हानुकचरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लम्बी की खुदोंथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंगबला यंगली हॉस्पिटल असदा न्यूरो की लाइंग बर चंगबा अफबो मखल की खुसु खुलाई अमदी मशीन मरांग काइदा ले मशीना कोक मरी लेनबा तोंगान तोंबा मखल की अनाबा सिंग निंथिना लायंगली Lamdam masida neurosurgeon yamna tangariba maramna chingmadi arapa mafumdagi lakpa anabasing neurosurgeon unanaba honabada awaba kaya mayongdari masida sunatna matam tintana anaba lainguna maram oraga khudongchiba kya su mayongdari masi punamakdagi kharadu orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leidna anaba sing layingli hospital asida ataba mamalda laying matanatna OPD general amadi ICU beds operation medicine x-ray amadi lab ka maili nabasnasu ataba mamalda hangalli ngasi magdenshin biro amadi kudong saba singa silobiyo hena kubam road gidamak hospital asigi telephone number 700553416 natraga 8974572154 da pau phobirak yagani Northeast Window meaning tabiriba mayang punamakpu taramna okchari hauzik mapalamgi thabaki pau pijari ahanbada atubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisina presentable and good communication skill leibetanatana masagi chahi kunma thoidagina kuntra taret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabatanatana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani
ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯏꯟꯗꯤꯌꯟ ꯂꯥꯏꯁꯦꯟꯁ ꯄꯥꯏꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤꯗꯤ 50,000ꯗꯒꯤ ꯍꯧꯖꯒꯅꯤ ꯒꯜꯐ ꯂꯥꯏꯁꯦꯟꯁ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤ 55,000ꯗꯒꯤ ꯍꯧꯖꯒꯅꯤ ꯑꯍꯨꯝꯁꯨꯕꯗ ꯕꯦꯍꯔꯟ ꯋꯥꯇꯔ ꯄꯥर्कꯀꯤ ꯐꯤꯃꯦꯜ ꯔꯤꯇꯦꯜ ꯁ꯭ꯇꯥꯐ 10 ꯀꯧꯔꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯔꯤꯇꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯒ ꯂꯣꯏꯅꯅ ꯌꯥꯝꯗ꯭ꯔꯕꯗ 165 ꯁꯦꯟꯇꯤꯃꯤꯇꯔꯒꯤ ꯆꯥꯡꯗ ꯋꯥꯡꯕ ꯑꯣꯏꯕꯤꯒꯗꯕꯅꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯤ ꯑꯦꯀꯣꯃꯣꯗꯦꯁꯟ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯑꯗꯨꯒ ꯗ꯭ꯌꯨꯇꯤ ꯃꯤꯜꯁꯨ ꯄꯤꯖꯒꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤ 68,000ꯗꯒꯤ ꯍꯧꯖꯒꯅꯤ ꯃꯔꯣꯜꯒꯤꯗꯃꯛꯇ 7005273217 ꯅꯠꯇ꯭ꯔꯒ 9366230077 नत्रगा अखोगी ऑफिस नॉर्थ ईस्ट विंडो टीवी बिल्डिंग हत्ता न्यू चेकोन रोड दा लेंगसिनबिरउ